ꯑꯍꯥꯟꯕꯃꯛꯇꯗ ꯔꯣꯃꯦꯁ ꯑꯣꯏꯅꯥꯝꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯐꯤꯉꯧ ꯁꯦꯠꯄꯤ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯁꯦꯝ ꯁꯥꯖꯔꯒ ꯃꯤꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯖꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯋꯥꯔꯤꯅꯤ ꯀꯟꯅ ꯇꯥꯕꯤꯒꯅꯤ ꯋꯥꯔꯤ ꯍꯧꯖꯔꯒꯦ ꯁꯆꯤꯀꯥꯟꯇ ꯃꯃꯥ ꯊꯣꯏꯅꯨꯒꯤ ꯃꯆꯥꯅꯤ ꯁꯆꯤꯀꯥꯟꯇꯒꯤ ꯃꯄꯥꯗꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯆꯤꯀꯥꯟꯇꯅ ꯆꯍꯤ 3-4 ꯁꯨꯔꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯁꯆꯤꯀꯥꯟꯇ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯌꯥꯝꯅ ꯅꯪꯅ ꯂꯩꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯆꯤꯀꯥꯟꯇ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯠꯄ ꯌꯥꯎꯔꯝꯃꯤ ꯅꯣꯡꯃꯗꯤ ꯁꯆꯤꯀꯥꯟꯇ ꯃꯃꯥꯒ ꯂꯣꯏꯅꯅ ꯁꯤꯡ ꯆꯟꯕ ꯆꯤꯡꯗ ꯆꯠꯂꯝꯃꯤ ꯃꯃꯥꯅ ꯁꯤꯡ ꯀꯟꯅ ꯌꯥꯜꯂꯤꯉꯩ ꯁꯆꯤꯀꯥꯟꯇꯅꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯆꯩ ꯃꯇꯦꯛ ꯃꯇꯦꯛ ꯈꯨꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯀꯨꯔꯥꯛ ꯑꯃ ꯁꯆꯤꯀꯥꯟꯇꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯔꯝꯃꯤ ꯃꯅꯥꯛꯇ ꯄꯥꯏꯔꯤꯕ ꯀꯨꯔꯥꯛ ꯑꯗꯨ ꯎꯕꯗ ꯁꯆꯤꯀꯥꯟꯇꯅ ꯑꯉꯥꯡ ꯑꯣꯏꯕꯅ ꯀꯨꯔꯥꯛ ꯇꯥꯟꯕ ꯁꯥꯟꯅꯔꯝꯃꯤ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯀꯨꯔꯥꯛꯇ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯂꯣꯈꯥ ꯑꯃꯗ ꯇꯥꯔꯝꯃꯤ ꯊꯣꯏꯅꯨꯅ ꯂꯥꯏꯕꯛꯀꯤ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛ ꯃꯆꯥ ꯁꯆꯤꯀꯥꯟꯇꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯆꯤꯀꯥꯟꯇ ꯏꯃꯥꯁꯤꯡ ꯆꯟꯕ ꯂꯣꯏꯔꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯊꯣꯏꯅꯨꯅ ꯀꯧꯕꯗ ꯃꯆꯥ ꯁꯆꯤꯀꯥꯟꯇꯅ ꯇꯥꯃꯟꯗꯕꯗꯒꯤ ꯀꯧꯗꯨꯅ ꯂꯥꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯊꯣꯏꯅꯨ ꯑꯗꯨ ꯆꯤꯡ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯊꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯨꯡꯄꯥꯛ ꯑꯃꯗ ꯌꯥꯝ ꯀꯟꯅ ꯌꯩꯁꯤꯟꯕꯗꯩ ꯊꯣꯏꯅꯨꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯆꯤꯀꯥꯟꯇ ꯑꯗꯨ ꯎꯁꯥ ꯑꯃꯗ ꯄꯟꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯅꯣꯡꯊꯛꯇꯅ ꯂꯪꯖꯥꯁꯤꯡꯅ ꯂꯩꯅ ꯄꯥꯏꯔꯤ ꯑꯗꯨꯒ ꯂꯥꯛꯅꯁꯨ ꯈꯣꯡꯂꯤ ꯃꯇꯝ ꯑꯁꯤꯗ ꯁꯗꯥꯟꯕ ꯃꯈꯣꯏ ꯅꯤꯄꯥ ꯃꯉꯥꯈꯛ ꯑꯉꯥꯡ ꯑꯗꯨꯅ ꯎꯁꯥꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯨꯝꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯔꯛꯇꯒꯤ ꯁꯅꯥꯊꯣꯏ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯗꯨ ꯇꯥꯔꯝꯃꯤ ꯁꯅꯥꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯗꯣꯝꯗꯒꯤꯅꯣ ꯑꯉꯥꯡ ꯑꯃ ꯌꯥꯝ ꯀꯟꯅ ꯀꯞꯂꯤꯁꯤꯕꯨ ꯍꯥꯏꯔꯒ ꯁꯅꯥꯊꯣꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯗ ꯉꯥꯏꯈꯣ ꯏꯇꯥꯎ ꯃꯌꯥꯝ ꯅꯣꯏꯕꯨ ꯑꯉꯥꯡ ꯀꯞꯂꯤꯁꯦ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯈꯩꯁꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯀꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯎꯔꯦ ꯎꯁꯥ ꯑꯃꯗ ꯃꯈꯨꯠꯅ ꯌꯥꯜꯂꯒ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏ ꯃꯉꯥꯅ ꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯤ ꯑꯣꯏ ꯁꯥ ꯑꯣꯏ ꯇꯧꯕ ꯑꯃꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯥꯒꯗꯧꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯤꯕ ꯑꯗꯨ ꯃꯈꯣꯏ ꯃꯉꯥꯅ ꯎꯔꯝꯃꯤ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯔꯛꯇꯒꯤ ꯁꯣꯔꯤꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯀꯅꯥꯅꯣ ꯑꯉꯥꯡ ꯑꯗꯨꯗ ꯆꯥꯗꯣꯏ ꯌꯦꯡꯂꯤꯕꯗꯣ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯣꯔꯤꯅ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯀꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏ ꯃꯉꯥꯅ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇꯒꯤ ꯃꯤ ꯑꯣꯏ ꯁꯥ ꯑꯣꯏ ꯇꯧꯕ ꯂꯧꯗ꯭ꯔꯥꯎꯕꯤ ꯀꯧꯕꯤ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯇꯧꯕ ꯑꯗꯨ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯉꯥꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯁꯅꯥꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯇꯔꯥꯏꯅ ꯊꯥꯗꯣꯛꯀꯗ꯭ꯔꯣ ꯁꯤ ꯍꯥꯏꯔꯒ ꯂꯧꯗ꯭ꯔꯥꯎꯕꯤꯁꯤꯡ ꯑꯗꯨ ꯈꯥꯛꯅ ꯅꯣꯛꯏ
ꯃꯇꯝ ꯑꯁꯤꯗꯅꯤ ꯎꯁꯥꯗ ꯌꯥꯜꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯎꯁꯥ ꯑꯗꯨ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯥꯄꯤ ꯑꯃꯣꯟꯕ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯗꯨꯅ ꯀꯩꯁꯨ ꯁꯣꯛꯄ ꯄꯟꯕꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯧꯗ꯭ꯔꯥꯎꯕꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯅꯤꯄꯥ ꯃꯉꯥꯅ ꯇꯥꯅ ꯊꯤꯟꯗꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤꯁꯤꯡ ꯑꯗꯨ ꯍꯥꯠꯂꯝꯃꯤ꯫ ꯈꯔ ꯑꯃꯗꯤ ꯃꯆꯦꯡ ꯂꯩꯕꯒꯤ ꯍꯤꯡꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯈꯤꯔꯝꯃꯤ, "ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦ, ꯅꯈꯣꯏ ꯃꯉꯥ ꯈꯪꯒꯅꯤ" ꯍꯥꯏꯔꯒ ꯂꯧꯗ꯭ꯔꯥꯎꯕꯤꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯉꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯉꯥꯡ ꯑꯗꯨ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯔꯛꯇꯒꯤ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ, ꯑꯉꯥꯡꯁꯤꯗꯤ ꯋꯥꯟꯊꯔꯝꯃꯦ, ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯡꯈꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯤꯉꯧ-ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯅ ꯂꯩꯅ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯅꯥ ꯀꯅꯥꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯐꯥꯔꯤꯕꯗꯣ" ꯍꯥꯏꯔꯒ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌా ꯑꯃꯅ ꯃꯥꯏꯀꯩ ꯃꯔꯤ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯅꯍꯥꯛ ꯑꯉꯥꯡ ꯑꯁꯤꯒꯤ?" ꯐꯤꯉꯧ-ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯅꯤ" ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯃꯣꯏꯗ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯆꯩ꯫ ꯁꯅꯥꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ?" ꯐꯤꯉꯧ-ꯁꯦꯠꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩ ꯆꯤꯡꯁꯤꯒꯤ ꯋꯥꯡꯃꯗꯒꯤꯅꯤ꯫ ꯉꯁꯤ ꯑꯁꯦ ꯏꯆꯥꯅꯨꯄꯥꯁꯤꯒ ꯑꯩꯒ ꯂꯣꯏꯅꯅ ꯆꯤꯡ ꯆꯟꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯡ ꯌꯥꯟꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯅꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯁꯤ ꯂꯩꯕ ꯎꯔꯛꯇꯕꯗꯒꯤ ꯏꯆꯥꯕꯨ ꯀꯧꯔꯛꯄꯗ ꯇꯥꯃꯟꯗꯕꯗꯒꯤ ꯀꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯐꯝ ꯆꯥꯍꯧꯗꯗꯨꯅ ꯆꯤꯡꯗ ꯑꯣꯟꯊꯗꯨꯅ ꯇꯥꯕꯗ ꯅꯨꯡꯄꯥꯛ ꯑꯃꯗ ꯌꯩꯁꯟꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯁꯣꯡꯕ ꯆꯤꯡꯈꯥꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯏꯆꯥꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯅꯈꯣꯏ ꯃꯉꯥꯅ ꯐꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯈꯣꯏ ꯃꯉꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯥꯎꯕ ꯀꯌꯥꯒ ꯂꯣꯏꯅꯔꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯁꯨ ꯈꯪꯗꯅ ꯐꯤꯉꯧ-ꯁꯦꯠꯄꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯝꯃꯤ꯫ ꯃꯔꯤꯗꯤ ꯍꯥꯠꯈ꯭ꯔꯦ꯫ ꯃꯉꯥꯁꯨꯕ ꯑꯔꯣꯏꯕ ꯑꯣꯏꯗꯣꯔꯤꯕ ꯊꯣꯟꯕ ꯑꯗꯨ ꯃꯔꯩꯒ ꯇꯠꯂꯦ꯫ ꯐꯤꯉꯧ-ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯍꯥꯏꯒꯠꯂꯛꯄꯒ ꯑꯁꯨꯝꯅ ꯍꯥꯏ꯫ ꯊꯣꯟꯕꯅ, ꯑꯩꯈꯣꯏ" ꯍꯥꯏꯔꯛꯄꯒ ꯅꯪꯍꯧꯗꯦ꯫ ꯃꯈꯣꯔꯤ ꯑꯗꯨ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯗꯨ ꯈꯔ ꯂꯥꯞꯄ ꯆꯤꯡ ꯑꯃꯒꯤ ꯋꯥꯡꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯗ ꯇꯥꯕ ꯈꯨꯟ ꯑꯃꯗ ꯌꯨꯝ ꯑꯃꯒꯤ ꯋꯥꯄꯟ ꯃꯈꯣꯡꯗ ꯊꯝꯃꯤ ꯑꯉꯥꯡ ꯑꯗꯨ꯫ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯆꯤꯀꯥꯟꯇ, ꯉꯁꯤꯗꯒꯤ ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯕ ꯇꯥꯔꯦꯗꯣ꯫ ꯑꯗꯨꯃꯛ ꯑꯣꯏꯔꯕꯁꯨ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯏꯃꯥꯗꯤ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯅꯤ꯫ ꯏꯆꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯃꯥ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯕ ꯅꯃꯥ ꯑꯩ ꯏꯆꯥꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ" ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ "ꯉꯁꯤꯗꯒꯤ ꯋꯥꯄꯟꯁꯤꯒꯤ ꯃꯄꯨ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯂꯩꯍꯧꯔꯣꯀꯣ" ꯍꯥꯏꯔꯒ ꯃꯃꯥ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯄꯟ ꯑꯗꯨꯒꯤ ꯃꯄꯨ ꯆꯤꯡꯂꯦꯝꯕꯤꯒꯤꯅ ꯅꯨꯄꯥ ꯆꯤꯡꯐꯨ ꯇꯦꯜꯍꯩꯕ ꯑꯗꯨ ꯋꯥꯄꯟ ꯑꯗꯣꯝꯗ ꯎꯁꯣꯏ ꯐꯨꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯑꯉꯥꯡ ꯑꯃ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯆꯤꯡꯐꯨ ꯇꯦꯜꯍꯩꯕꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ?" ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯃꯗꯨꯗꯤ ꯐꯤꯉꯧ-ꯁꯦꯠꯄꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯦꯄꯤꯁꯣꯗ 1 ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫